Manipur Top Channel की maikaidigi maruoibi ipausung miyamda thamjagi ahanbada Kanglapau gi editorial miyamda thamjagi Manipur mi topna langoi sankhibadagi tamba ngamdaba phibamda leirapa India mayai lamgi lengakpasingna Manipur bu makhoi politics ki lila sanapam onthokpadagi miyangi pukning wakhal laitapang khanganri Center da matam gi lengak wayel gi thawai panglakhiba party gi lusingbasingna Manipur gi apunba saktam amadi miyamgi punsi lanthum ngak sienna ba akhanaba thawang lakotlamnabadi Yellow miyamna maramdamda minority tabada natana apunbagi saktam ngak pangamdabagi phibam leiribasi leramloi Central government ki lusingbasing Manipur state khakta natana leibasigi apikpa furupsingi kangkhul muthat hankhidana ba law siamduna ngak sienbagi tharang lokolabadi Asauba amasum apikpa furup kanglup khaidana puna nungsi sanana hingminabagi nungaibadu leramgani lengakpasingi mafamda saksu furup kanglup naibigi miyeng leibadigi miyamgi maraktasu khaibung tahanabagi maram oiraktuna apunbagi pangal leitri masina maram oiraga asauba kangluk ki miyoisingna apikpa kangluk ki miyoisingbu hanthaba miyengdi yengbadana tana makhoigi khaya nungda yoshinana bu honaba leptri Laibak manungi tuan ba kanglup singi marakta asauba kanglupna kanglup masagi miyoising namthana banatragana yochinana bu honabigi wathoksing leidingai gi serakta mapa laibak singdagi logi wangbad lepa leitana sangshilaklibi immigrant singna north east ki state sing maru oina Manipur gi yelhomi miyamdigi masing helakpagi wathok leidi north east state singi manungda Tripura digi Tripuri singi kangkhul mutkre Mathanga Manipur gi yellow singi kangkul mutkiba yabigi sauna singnaba leidi India gi asauba state singdagi state asida lepa leitana ising isaugum sangsilakliba mitai singdagi masing enkri loinana Indo Myanmar border Myanmar romdagi logi wangba Manipur da sanglakhiba illegal migrants in Kuki Luchingba singna singi tuan mafam singa madi tampak lam yauna khunda laita singkre makhoi singasina Singi umang wamang singamadi protected amasum reserve forest area sing phawba kokthokuna khunda laita singkhibadigi mahoksagi khal sound akaiba pirakli masida natana umang sing kokthoklaga mayai kaba drug pambi poppy paktakna thabaga loinana drug sungba madi lalonbigi thabak sing chathaduna miyambu mayai kaba sinjak laisu handuna tinjang kaijang laba ngakto ohelakli mitop singasina satharakliba crime singasi panamamaga loinana tauge yauna satharakhiba Landa amani haibisi lengana khanglakibagi thawongsing adu thingnaba khongthang lokhalakibadagi mamang sahi English ngani ga kunga humdagi me ahumdagi khanghaudana mitai miyangi mathakta war crime satakibani war crime sina maram oiraga miyoi kyagi punsi khangu thakta pikhamnakre yum kai laisangna singba mai thadok pikibadagi miyoi lising humpu henbana relief camp singna sangjafam lauduna hingbagi mahau yaudana hingnari Illegal migrants in Gimarakagi Sin Kuki Zona Landarakliba Masigi Matunda Karamba Kangluki immigrants na Amuk Landarakadoribagi Hibashini Manipurgia Punba Sakta Mamadi Yelhomi Miyangi Mapamda Singnarakliba Singasidigi Kanzana Bohona Vibishi Miyamaru in Lenga Kitangai Fadaba Topam Tokpatabani Adobo Lenga Amadi Miyamna Masagi Saktam Kanzana Lokotpam Tokpatabak Sing Lokot Pahorapada Mitop Singna Singnabagi Ruinana Landarakpa Hibishi Makoigi Mapangala Fudorakibani Masidagi Kangmangam Libadi Lamda Masigi Miyamdagi Mitop Singna Masing Hen Mamadi Mapangal can be here Habigi Kutamoibana Miyamna Sexual Haudravadi Furuki Saktam Ngak Pangam Pibam Werakani Mitop Kandopa Madi Furuki Saktam Ngak Nabohonabada Tolakpo Watok Lantokna Tangdu Laita the Pibam Werakamatamda Madam the Mamadi Miyamgi Punsi Kananabasian Zongduna Mangzil Tari Basingbo Miyamgi Yekna Vanatragana Irang Sagat Pamio in Ubatarabadi Madu Furuki Saktam Tugainaba Honavada Lautuna Bayauba Kanagumbasing the Insilaga Satpa Mitibong Mitambalgi Mataudagi Nathaiduna Naram the Mamadi Miyamgi Punsi Kananabu Honavada Mangzil Thanabu Honaravadi Apun Bagi Saktam Kanmangam Ganitazai Mirebang Masasina Munbikragadava Naramdam Kananabu Honaribasingbo Pong Tagat Bigi Mohot Irang Sagat Pani Haina Logutarabadi Madu Naramdamgi Kankul Mutkina Bohonavada Sagat Pani Logani Heba Kangla Pau Gingasigi editorial Mam special content Moina Tamzari Amarom dana Pia lighting at state sigi law and order Laksinduna Tangdu Laitaba Hanjil Haluhain Koko Mina Governor da Taksin Cree Ngase Pung Taramathu Makairum Taba the Mui Tarina Saba Koko Migi Kangbu Mana Governor Azai Kumar Balag Unaduna Memoriam Pishiluraba Matung Rasbon Mamang the Pangtokiva Paumising Unabamada Koko Migi Convener Kurizum Atobana
President ru leidingai state asigi law and order laksinduna state asida tangdu leitabal helu haina governor takshinkhri governor ga unaki badu khuraijam athauban hai governor Ajay Kumar Balaga unaduna minute kullom wari sanaki maduda point tarago humdo yawba chena ahum panwa memorandum amasu governor pisinki memorandum maduda thamkiba maru ebu wafam singi manungda lenga ama sembi nabu wafam thamki Housing suspended animation the leiriba sida president gi mohut sinduna charge lawduna governor na leidingai sida state sida tangdu leitaba hanjin hanana bathabak pakhat piu haina taksilamli masigi mathakta suda leiriba UPF amasum KNO gi lusingba sing UPF ki lusingba thanglen pawgui te amadi KNO gi leader PS hawkibasi foreigner ni haba khangna pistok tawduna Manipur kem saduna lehalibasi kari karamba thaurangi makhada lehalibano haibasi ki matangda miyeng sangbi nabu takslamki logi wangbada popi thari basida Landamasigi law and order asawa singnaba mo irakli masigi mayok state amasum center matik sabe action lokhatpegi tangai fadabalai NDN PS ki ekasi hena mapangal kalanana ba madi matik saba thabak lokhatpayana ba MN tobiu haibo wafam su governor ra takslamki Manipur thengnari ba lal asi thammitei singna songshila yaukiba leiti lal asidi narco terrorist na Landarakpadagi thokibani makoina lal tarakpa aduda Central amadi state force na misa miyam asi matam sana kanba ngamdabadagi naha kya khulngak nabagi damak tholakibani maramaduna khulngak libasing asi unlawful tadanaba kari tawi yabagi habisi yingshin biu haina su governor takslamli Manipur gi apunba saktam kaibi yaro haina Manipur Legislative Assembly da kyarak hana warep lokiba dugi wangda mapanagi sanglakpa refugees singasina India gi citizen olaba matungda separate administration talakliba si India gi miyeng anti national oidi haina laurabasu Manipur gi oinadi anti state oibana masi sogat pigano haina su governor takshilam le haina su magna makatana phongdoramki amaromdana ko semna loba class 12 ki exam ngasi dagi hokri mahiroi lising kunga mapan ga humfuga mangana exam thari Council of Higher Secondary Education Manipur ko semna loba class 12 ki examination ngasi dagi hokri mahiroi lising kunga mapan ga humfuga mangana examination center samaga taragani thoda exam thari mathang thagi kunga turuk phawu sathagadaba examination asi ngasi ayuk pung tara dagi hokibani examination asi gi yenglaga exam center singi akoibada akanma section thorang sing lokhi examination asida science stream da mahiroi lising kunga sanipan ga mogdra ga humdoi arts stream da mahiroi lising tareka satruka kunthra ga ni thoyamadi commerce stream da mahiroi sangwa ga nifuna puna mahiroi lising kunga mapan ga humfu ga mangana saruk yari examination asi kanglon chumna pangthokna bagi damak miyoi ahum na saba flying squad team nifuga nipana koina satunu yengsin bagi thabuk sataki examination asigi center ama oiriba Ipotonsna Girls Higher Secondary School gi principal M Kherodan hai school asida sawrakna mahiroi sangwa ga humfuga mathoirom na exam thari examination asi pamdaba thodok amata yaudana ingna singna pangthoki haina magna makhata na phongtokhi nakalamaramda More College tasu mahiroi samaga kunga mangana examination thari mahiroi samaga kunga manga sigi manungda More Government Secondary School gi mahiroi kunthraga manga More College ki mahiroi marfu South East Manipur College Komla Thabi gi mahiroi mapanamadi Evergreens School Palel gi mahiroi amayauri Amaromdana SDO Kisan Laikidabadu India gi hangoi ningai oireba bureaucracy gi masani Silaramni Kumza Inglisingani Gamapan Ginga Sigi Numita SDO Dr. Thingnam Kisan Laikidabadu India gi hangoi ningai oiraba bureaucracy gi masatni haina DM College of Arts ki hanigi principal Professor CS Silaramni na haikrik waphamasing asi mapari ningsing kollup manin silaga sungsin minabana punsin bada laihali haiba thimna pangthokiba Dr. TS Kisan A Rajen amasung Y token laikidabagi taraga taruk subu ningsing thoramda makna phongdokibani Oripok Serap Court Complex ki manakta laiba mapari ningsing kol da pangthokpa thoramadura Professor Silamni nai ngasidagi sei taraga taruk ki mamangna Dr. Thingnam Kisan Y token amasung A Rajen laikidaba haibasi aikhoi khudimak ki sauna mangjaba mani Dr. Kisan asi Maka DM College of Arts ta thabak tawmina rami mangona anawba wakhalon kya leibigi mathakta ma asiyam na samba duga thaba ama tawda puksiel sengba misa amani
Makna lekhidaba asi maki puksel sengba yamna samjaba mawong matau amadi asumba asingma kya toramba adunani habiye. Amaramna Dr. Kishan gi mamal yamlaba thawai mangkiba adu India gi hangoi ningai oiraba bureaucracy gi masat adunani. Leba asida bureaucracy gi masat hautuulamba asi British nani. Aduma punga sidi Britain da bureaucracy gi satnabi asi leithri adubo India singa sidi bureaucracy na fail ohenba leba ma haibadu oide haina su professor Shelaramnina makhatana phongdokhi atopa paw mana tuan mafam singda miyamna khongjang changsinkhri Khundrapam assembly constituency gi manungda leiba patlaudagi pukhau terapur phawagi manungda leiba miyam gi oiba khongjang amanga si changsinkhre khongjang aduru saruk yakhiba masing yamlaba imaibel singna leiba ke asuk luraba tanpa masida en beren gi minister gi pham thadokpa yaning di haiba wafam tamki tanja asida BJP gi MLA minister singna pham munaba manaba phibam ama miyamna uhalliba si tasengna leibak thibanaki Amaramda khongjang loisingi manungdagi ima manhai Manipur gi laimaidagi popi thabasing marufongna muthakadabani kanglon kaina sanglakpa mitop khandokadabani Kuki MLA taragi mathakta action lawgadabani haina phongdokhi Manipura president rule thamba yaroi khulngakpa phabi yaroi masum atuba matamda lainga ama semgadabani haina su demand tawraduna khongsat amasu sakki haidi Amaramda kairang maning laikai amasu mamang laikai maira paibi apun malumna singduna hausung Manipur gi oiriba phipa masida chief minister nongthomam berena pham thadokhiba si yaningde athuba matamda lainga ama hinganduna Manipur gi PR khudakta lathokadabani haina kairang mamang laikai ground yamlaba nupi singna wakat mipham pangthokre wakat mipham aduga mari lainana sarugya khibi nupi amana Manipur gi luraba tanja sida en berena chief minister gi pham thadokhiba si yaningde Hausik center na thamjilakliba president rule asi athubuda lakthoktuna lenga hanjin hanbiu khulngakliba sing phabi yaroi president rule thamjilakpa sina mama oibisingda pukning wokhal wahalle masi thoktana ba Manipur lenga khinghanbiu phongdokhi tungda saruk yakhiba singna PNW gi khulaw kya su lawken su paus ta makhatana su phongdorokli duga hausik oina di myam paus matang se lusinjarage masu myam puna no update ngamina sena channel sigi mekedi gi myang maphamda makhatana thamjari